MR Production gi khudolna pukning sontharaba isil inaw singda wafam ase adongi pukning kankhat hangani khanna thamjari haukiba aigi punsigi phajakhiba saruk khara aduna madubu amuk khanna wehenningbagi pambagi maramna aigi damak madudagi hena phaba ishorna thorang tawduna leiriba ado khangdabagi maramna ngasidi aikoigi pukningna wari sonthari aikoigi haukiba punsina aikoigi mangda leiriba ishorna aikoigi damak thorang tawduna thamliba fajaba punsi ase manghanba chumde aikoi haukiba punsi adugi damak hingba natti adubu aikoigi mangda leiriba aikoigi fajaba punsi asigi damak hinglibani nahakna nahak ase minambire haina khalamba su yai nahakna sagatchuruba asa pumnamaksu kairamba oibasu yai adubu ngasi nangonda thokliba nahakpu awaba piriba thaudoksing ase nahakpu manghannaba natte nahak mikap thoktuna ishorna nahakki damak thorang tawduna thamliba posaksing ase phangbada matik chaba miyoi ama oinanabani amen amen